Masigi Moriba Pauda, Hayeng Matriculation exam ki fal laouthoklagani. Board of Secondary Education Manipur Lauba ICLC lisingani control ki fal Hayeng nungtil pung ahum tabu matamda Borsam ki office ta hongdabi matungina laouthoklagani hairi. Borsam na lautun handak pangthok ki ICLC exam lisingani control asida punna candidate lising contra tuk satret kumanga exam thaki. Masida Lenga ki school ki mahirwai lising nipan samga Marfu Mathoi at school Mahirway Lising Amaga, Marfu Nipan, Aduga private school gi Oina, Puna Mahirway, Lising Kuntret Samu, Kuntraga Tugna, exam center Samu Pumangada Parisa Taki. Exam Taki by using Manung the Hokibali Sahi Lisingani Kulum Dogi, Me Hungi, Tokiba, Kangluki Rang Asina, Maram Wega Relief Camter, Ladyba, Mahirway, Sahumgo Humdani Toy, exam Asida Saruk Yaki. Panbaya Badi exam asi February kulum doi digina March kulum doi phauba pangthok khibani pungja sigiba moribu phaukhra sumyam da pautum seri Tamil Nadu ki assembly mikhalda Tamila vetri kazagam TV kena saun mai pakru matung party asigi sip bize Chandrasekhar na state asigi anuba lengak semnawa state claim tawkhre Tamil Nadu ki governor unaduna anuba lengak semna state claim tawkhibaga congress ni DMK Sagatpat Toktuna TBK na Sagatway Haina Lautokraba Matungdani. Matam Sangma Mapang Oidan Sabina Kiba DMK Bu Tadulamaga Congress TBK da Sagat Kibasina Tamil Nadu da politics ki achauba ahongbama lakre. Vijay Chandrasekhar Governor Rajendra Vishwanath Unaduna Lengak Semnaba formal oin aiba serul pisinna state claim tawkibani. Thasigi Mari de Mikhalgi result Lauthokpada Anugba party ama oiriba Vijay Chandrasekhar TBK seat Chaniga Umpu Mari Labor Assembly Asida seat Sama Nipan Mai Pakwa Ngamkibani. Majority Magi Loiriba seat Sama Tranipan Yoba Ngamkidrabasu Congress Sagot Kibasina TBK Mapangal Hengalan Ki. Adubu Tamil Nadu Congress Ki Mirep Mangakak Mai Pakibana Maram Oiriga majority Yahodri Majority Mark Yona Honabada Wadiba Sit Manga Asi TBK na CPIM, CPI Amasung BC Kedigi Wari Saduna Puna Lenga Semin Naba Honori Heidi Assam SME Mikkel BJP na Singba NDA Sound Mai Pakru Matung Anugulenga Semnava Taurang Lokala Kre Chief Minister Hemant Biswas Lok Bhavanda Governor Laxman Acharya Unaduna CM gi fam Thadok Kibaga Loinana Anung Bulenga Semnabagi state claim Taunaba Taurang Kre. West Bengal Mikal the result Lauthokraba Matungda Tongan Mumapam violence ki Tagduk Tok Leptree North Kunmari personnel ki secondary area the Tokiba violence ki Tagduk Amada Mioikea Asok Apan Yaukiban Natana Nazat Police Station ki officer in charge yauna police manga amasung army 1 nongmei maruna panduna sokle hairi Lok Sabha leriba BJP ki MP sing asigi manungda miyambu namthak tuduna bot karakhiba miyoi kaya yauri BJP ki MP taruk ki manungda amadi bot hurandona MP oirekiba miyoi ni asiguba miyoi sibu kaigidamak infiltrator kauba Yaroi Dawibano Haina Congress Lusingba Rahul Gandhi na Pongdokre. Pauses Nufong Libori Paukrasumayam the Pautum Zeri. Manipuri Pibam Masi Iring Lingdrabasu NIA ki DZ na Governor Unakre, Chief Minister Nasu Governor Kawari Sanakre. Tadok Sasin Yahanaba Honaduna Mapung Pana, Tagdu Laitaba, Anjin Hanaba, Tangai Fadi, Chief Minister Kem Sang. Ngasi Kamzong the Tangkul Amasum Kuki Sing Mipam Pangtokuna Peace Purukna Bawari Sagadori. Tomtil Oinamgi Mangani Lehulgi Toram Pangtokre. Rimsta Katak Toraka Tapak Zanglamba Nan Local Ama Police Nafari Custody Lokre. Sahi Taret Kuntakpada Ima Singna Togdang Lokilgum Handakila Asida Lushin Hanaba Ahum Suba Nipilat Tangai Fadre Dr. Norendro Molang Kadalotuna Tamlibi Nura E Napaki Silamba Nasum Nungshi Kanagi Kudolno Hanglambi Wai Pilasini Laikidre
ꯄꯥꯎ ꯃꯁꯥ ꯈꯥꯏꯅ ꯄꯤꯖꯔꯤ ꯃꯤꯌꯨꯝꯁꯤꯡꯅ ꯀꯨꯂꯨꯝꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯤꯕ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯑꯣꯏ ꯀꯌꯥ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯈꯤ ꯑꯃꯁꯨꯡ ꯉꯁꯤꯃꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯃꯈꯣꯏꯅ ꯂꯦꯞꯇꯨꯅ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯌꯨ ꯊꯛꯆꯤꯜꯂꯒ ꯇꯥꯡꯀꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯍꯧꯕ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯈꯨꯜꯁꯤꯡꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯃꯤꯆꯝꯁꯤꯡ ꯑꯁꯤꯒ ꯑꯅꯥ ꯌꯥꯎꯍꯟꯕ ꯑꯃꯗꯤ ꯌꯨꯝ ꯀꯩꯅꯆꯤꯡꯕ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯦꯞꯇꯨꯅ ꯆꯠꯊꯔꯛꯄꯗꯒꯤ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯗꯧꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯛꯇꯅ ꯅꯠꯇꯅ ꯑꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯇꯨꯅꯇ ꯂꯩꯔꯒꯗꯕ ꯏꯁꯩꯁꯤꯡ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯤ ꯃꯌꯥꯝꯅ ꯋꯥꯏ ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯌꯦꯟꯁꯦꯝꯕꯝ ꯕꯤꯂꯥꯁꯤꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯦꯒꯥ ꯂꯝꯕꯤ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯥꯒꯤ ꯆꯍꯤ 34 ꯔꯣꯝ ꯁꯨꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯕꯤꯂꯥꯁꯤꯅꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯩꯁꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯣꯂꯥꯡꯈꯥꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯤ ꯅꯨꯔꯥ ꯏ ꯅꯥꯞꯄꯗ ꯆꯤꯜꯂꯝꯕ ꯅꯥꯆꯣꯝ ꯅꯨꯡꯁꯤ ꯀꯅꯥꯒꯤ ꯈꯨꯗꯣꯜꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯝꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟ ꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯉꯩ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯏꯃꯥꯁꯤꯡꯒꯤ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒꯨꯝꯅ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤꯂꯥꯟ ꯑꯃꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯛꯂꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯣꯔꯦꯟꯗ꯭ꯔ ꯊꯣꯛꯆꯣꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯕ ꯋꯥꯌꯦꯜꯁꯪ ꯑꯣꯏꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯏꯟꯗꯤꯌꯥ ꯆꯤꯐ ꯖꯁꯇꯤꯁ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯖꯁꯤꯡꯒꯤ ꯃꯁꯤꯡ 39 ꯑꯁꯤꯗ ꯑꯍꯦꯟꯕ 4 ꯍꯥꯞꯆꯤꯜꯂꯒ ꯄꯨꯟꯅ ꯖꯖ ꯃꯁꯤꯡ 38 ꯁꯨꯍꯟꯅꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯔꯕꯨꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯛꯇꯨꯅ ꯑꯣꯏꯅꯥꯝꯒꯤ ꯊꯝꯕꯥꯜ ꯃꯔꯤ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ IDP ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯊꯨꯕꯗ ꯂꯥꯛꯁꯤꯜꯂꯨ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯅ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯉꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ ꯋꯦꯕꯔꯁ ꯗꯣꯛ ꯕꯖꯥꯔꯒꯤ ꯑꯅꯤꯁꯨꯕ ꯑꯦꯗꯤꯁꯟ 18 ꯁꯨꯕ ꯃꯨꯝꯕꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ MIFF ꯂꯣꯏꯅꯅ ꯃꯊꯪ ꯊꯥ 13ꯇꯒꯤ 19 ꯐꯥꯎꯕ ꯃꯨꯝꯕꯥꯏ NFDC ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ I-League 3ꯗ ꯇ꯭ꯔꯥꯎ FCꯅ ꯁꯃꯥꯂꯦꯁ꯭ꯋꯔꯤ FC ꯊꯣꯏꯔꯒ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯦ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯃꯅꯤꯄꯨꯔꯅ ꯁꯠꯇꯤꯁꯒꯔ ꯊꯣꯏꯔꯒ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯆꯪꯕ ꯉꯝꯈ꯭ꯔꯦ ꯏꯇꯥꯂꯤꯌꯟ ꯑꯣꯄꯟꯗ ꯃꯥꯔꯊꯥ ꯀꯣꯁꯇ꯭ꯌꯨꯛ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕꯤ ꯅꯦꯁꯤꯔꯣꯁ ꯁꯥꯏꯈꯣꯝꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯔꯛꯂꯦ ꯂꯥꯡꯖꯤꯡ ꯄꯨꯗꯣꯗ ꯄꯥꯡꯊꯣꯛꯂꯤꯕ ꯀꯧꯕ꯭ꯔꯨ FC ꯑꯃꯁꯨꯡ ꯗꯦꯅꯤ FC ꯐꯥꯏꯅꯦꯜ ꯁꯥꯟꯅꯔꯒꯅꯤ ꯄꯥꯎ ꯃꯁꯛ ꯈꯥꯏꯅ ꯄꯤꯖꯔꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯛꯄ ꯐꯨꯠꯕꯣꯜ ꯇꯤꯝ ꯀꯨꯟꯅ ꯀꯥꯡꯂꯨꯞ 4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯃꯐꯝ 4ꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ I-League 3rd ꯗꯤꯕꯤꯖꯟ 2019-20 ꯁꯤꯖꯟꯒꯤ ꯉꯁꯤ ꯇꯥꯌꯦꯜꯗ ꯂꯩꯕ ꯁꯥꯏ ꯊꯞ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯈꯤꯕ ꯂꯤꯛ ꯃꯦꯆ ꯑꯃꯗ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯎ FC ꯃꯥꯏ ꯄꯥꯛꯇꯨꯅ ꯒ꯭ꯔꯨꯞ ꯋꯤꯅꯔ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗꯒꯤꯗꯃꯛ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟ AIFFꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯥ ꯑꯁꯤꯒꯤ 2ꯗꯒꯤ ꯍꯧꯗꯨꯅ ꯁꯠꯇꯤꯁꯒꯔꯒꯤ ꯅꯌꯥꯔꯄꯨꯔꯗ ꯂꯩꯕ ꯔꯥꯝ ꯀ꯭ꯔꯤꯁꯅ ꯃꯤꯁꯟ ꯑꯥꯁ꯭ꯔꯝ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯤꯕ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯑꯟꯗꯔ 20 ꯃꯦꯟꯁ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ 2019 ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯃꯅꯤꯄꯨꯔ ꯃꯥꯏ ꯄꯥꯛꯂꯒ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯆꯪꯕ ꯉꯝꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 1ꯗꯒꯤ 3 ꯐꯥꯎꯕ ꯕꯦꯡꯀꯣꯛꯀꯤ ꯑꯥꯏꯀꯣꯅꯤꯛ
आइकॉनसियमदा पांथोक्किबा बैंकॉक ओपन फेंसिंग लिसिंग कुंतरुक्ता इंडिया की महूत सिंखिबा मणिपुर की नेसिरियोस साइखोंगना सिल्वर मेडल लौदुना लेबाक असिगी अमदी लमदम सिगी मिंगचत पुरक्पा नमख्रे मथांग समनि प्रोम तोंगान तोंगान बा पाउ सेखरि मरि पाउ पाउ दम से टेंशन सरी मैम मुकन खुरम सरी